अथुबा मतमदा DM University के regular Vice Chancellor, Registrar amadi mathou taba staff shing haptuna Maheiroi Singda Lairik Tambagi right Chap Chana phang-han-gadabani haina MPCC के President MLA K Meghachandra phongdokkhre wafamasi MPCC के President MLA K Meghachandra amadi Working President KH Devratana Luchingba team amana hozik DM University के A block ta chara heliba Maheiroi Singh unaba lakpada phongdokkibani University asige A block ta chara heliba Maheiroi Singh aduga unaduna makoina thengnariba khudong chadaba singi matangda wari sanaraba matung paumi Singda MLA K Meghachandra na hai Maheiroi Singh na makoi Lairik Tambagi haina demand tawriba sida lengakna kuina tabidaba ase aranba thawungni DM College ase lamdam asige yamna maru oiba college amane college asidagi Chief Minister kaya thokre IAS MPS kaya thokre Secretary ta Housing Officer oina thabak tawriba sing ase DM College tagi hokibana ayambane matamgi matung ina college ase University ki thakta olakhibane adubo University olaba matungda University asige regular Vice Chancellor regular Registrar Controller of Examination amadi mathou taba staff sing haptana thamle asigumba fibam asina Maheiroi Singh career mangba yabagi fibam da lakle Maheiroi Singh na Lairik Tambagi haina taliba demand ase makoigi right ni Manipur University ki makhada lairingai matamdade DM College ase yam fana lairambane adubo government na University ki thakta olaba matungdade college ase matung halakpagum tawriba ase nungaite Maheiroi Singh na Lairik Tambagi haiduna chara fauba henduna khongjang changsiliba asida lengakna tashinadun lairiba ase yamna ningba kainingai ni hainasu mahakna makhata ke Sara helagabha Lairik Tambagi haibasi Manipur sida education ki administration si laibra haiba wakfam si lai governor da satra satri singna unaruroba matungda governor na response nongan baga tawrokpa haibasi popular government si khanbidrabra haiba wakfam si amasu amu laeba aibak si administration si governor na tawribra satra satri singna governor da demand pi rurakanda nongalakanda minister sing adagi education ki authority sing unarakanda Next day da amu BC regular advertise tawrokpasi honorable governor di thagale popular government gi laingak simadi kai tawragi haiba wafam si su hangningi violence ki masida soktuna lairiba tanja sida jaga simakti violence affected jaga di nati masidi adum state government gi chief minister gi geta honorable governor gi geta honorable education minister gi geta mitna na khutna lamba phangba jaga ni masidi administration fail oibasidi violence ka su mari leinafam thokte Masidi proper management ama tawiragadi irai na masigi dhanamanjuri university kan mangam gadabani